ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯏꯟꯇꯔꯅꯦꯠ ꯕꯦꯟ ꯇꯧꯕ ꯃꯔꯝꯅ ꯃꯈꯥ ꯇꯥꯕ ꯅꯣꯇꯤꯁ ꯑꯃ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯑꯦꯛꯖꯥꯝ ꯁꯦꯗꯨꯜ ꯄꯨꯝꯅꯃꯛ ꯂꯦꯞꯅꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯕꯤꯅꯤꯠ ꯖꯣꯁꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯤꯗꯥꯠ ꯃꯔꯤꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯗ ꯍꯤꯟꯗꯨꯅ ꯂꯧꯕ ꯑꯈꯟꯅꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ 2023 ꯃꯥꯔꯆ ꯊꯥꯗ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯆꯍꯤꯆꯥ ꯀꯌꯥꯗꯒꯤ ꯑꯣꯝꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯍꯩꯅꯤ ꯖꯤꯔꯤꯕꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯅꯤꯄꯨꯔꯗ ꯆꯥꯎꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯐꯥꯎꯕ ꯊꯝꯅꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯕ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯗ꯭ꯔꯒ ꯀꯌా ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯇꯕꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯕ ꯂꯦꯞꯇꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯀꯥ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯄꯅ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯗꯤꯁꯦꯝꯕꯔ ꯇꯥꯡ 10ꯗꯒꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒꯅꯤ ꯂꯨꯞ 5 ꯂꯥꯛꯀꯗꯧꯔꯤꯕ ꯗꯤꯁꯦꯝꯕꯔ ꯇꯥꯡ 10ꯗ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯀꯣꯍꯣꯔ ꯑꯃꯨꯀꯣ ꯄꯣꯏꯔꯩ ꯂꯩꯃꯔꯣꯟ ꯑꯃꯋꯣꯕ ꯑꯃꯗꯤ MSF ꯍꯥꯏꯔꯤꯕ ꯂꯨꯞ 5 ꯑꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯦꯟ ꯄ꯭ꯔꯇꯞ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯀꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯨꯀꯣ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯈꯨꯟ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ ꯂꯩꯉꯥꯛꯅ ꯃꯊꯧ ꯐꯖꯅ ꯇꯧꯗꯕꯗꯒꯤ ꯏꯆꯥꯁꯤꯡ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯧꯀ꯭ꯔꯤꯗꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯀꯟꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯅ ꯁ꯭ꯄꯤꯀꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯕꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯟꯇꯅ ꯅꯤꯜꯂꯕ ꯑꯁꯤꯒꯨꯝꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯧꯀ꯭ꯔꯤꯗꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯕꯨ ꯀꯟꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇꯤ ꯍꯩꯆ ꯆꯩꯇ꯭ꯔꯕꯇ꯭ꯔ ꯁꯤꯡꯍꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯦꯁꯅ ꯑꯈꯟꯅꯕ ꯁ꯭ꯄꯤꯀꯔꯒ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯨꯀꯤ MLA 10ꯅ ꯃꯅꯤꯄꯨꯔ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯤꯕ ꯑꯃꯗꯤ ꯍꯥꯎꯁꯀꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯆꯩꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯦꯁꯅ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯁ꯭ꯄꯤꯀꯔꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯊꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯅꯕ ꯁ꯭ꯄꯤꯀꯔꯗ ꯁꯛꯇꯤ ꯄꯤꯗꯦ ꯀꯨꯀꯤ MLA 10ꯒꯤ ꯃꯅꯨꯡꯗ 2 ꯑꯃꯗꯤ ꯃꯤꯅꯤꯁꯇꯔ ꯐꯝ ꯄꯥꯏꯔꯤꯕꯅꯤ ꯃꯈꯣꯏꯕꯨ ꯂꯧꯊꯣꯛꯄ ꯂꯧꯊꯣꯛꯇꯕ ꯍꯥꯏꯕꯁꯤ ꯍꯥꯎꯁꯀꯤ ꯂꯤꯗꯔꯒꯤ ꯑꯄꯥꯝꯕ ꯂꯩ ꯁ꯭ꯄꯤꯀꯔ ꯍꯥꯏꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯕꯛ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯗꯦ ꯔꯨꯜ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯑꯃꯗꯤ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯄꯤꯀꯔꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯅꯤꯡꯕ ꯌꯥꯅꯤꯡꯗꯕ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯁꯤ ꯆꯨꯝꯗꯦ ꯑꯩꯍꯥꯛꯁꯨ ꯂꯩꯕꯥꯛ ꯅꯨꯡꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯀꯠꯀꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ ꯀꯨꯀꯤ ꯃꯔꯛꯇ ꯂꯩꯈ꯭ꯔꯣ ꯃꯩꯇꯩꯅꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯅꯦꯒ꯭ꯔꯣ ꯁꯪꯒ ꯇꯧꯕ ꯃꯤꯅ ꯂꯩꯕꯥꯛꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯀꯃꯥꯏꯅꯕꯨꯗꯤ ꯈꯪꯒꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ PRO ꯔꯣꯕꯤꯟ ꯃꯉꯥꯡ ꯈꯣꯏꯔꯥꯛꯄꯝꯅ ꯊꯝꯃꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯁꯤꯟꯊꯥꯉꯝꯕ ꯀꯪꯂꯩꯆꯥ ꯍꯥꯏꯅ ꯂꯩꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠ ꯑꯁꯤꯗꯒꯤ ꯋꯥꯐꯝ ꯈꯔ ꯊꯝꯃꯛꯂꯤ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯀꯔꯝꯕ ꯕꯥꯏꯕꯜꯗ ꯆꯔꯆ ꯃꯅꯨꯡꯗ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯕ ꯌꯥꯎꯒꯦ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯪ ꯌꯥꯝ ꯈꯪ ꯃꯥꯜꯂꯦ ꯅꯪꯅ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯂꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯩ ꯔꯥꯏꯠ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯩꯄꯥꯗꯤ ꯁꯥꯕꯤꯔꯛꯂꯅꯨ ꯌꯥꯝ ꯎꯅꯤꯡꯗ꯭ꯔꯦꯀꯣ ꯋꯥꯗꯤ ꯌꯥꯝ ꯉꯥꯡꯅꯤꯡꯉꯤ ꯑꯗꯨꯕꯨ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯕꯒꯤ ꯀꯌꯥ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯋꯥꯈꯜ ꯆꯣꯏꯔꯕ ꯑꯣꯏꯔꯒꯅ ꯗꯥꯛꯇꯔ ꯑꯐꯕ ꯌꯥꯝ ꯂꯩ ꯑꯩꯒ ꯈꯪꯅꯕꯀꯣ ꯍꯥꯏꯅ ꯊꯝꯃꯛꯂꯤ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯆꯨꯝꯕꯅꯤ ꯍꯧꯖꯤꯛ ꯈꯔ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡ ꯃꯔꯛꯇ ꯆꯅꯩꯅꯕ ꯂꯩꯔꯤꯕꯁꯤꯗꯤ ꯃꯇꯝꯅ ꯂꯣꯏ ꯁꯦꯝꯂꯛꯀꯅꯤ ꯊꯧꯅꯥ ꯍꯟꯒꯨꯝꯁꯤ ꯏꯔꯩꯕꯥꯛ ꯏꯐꯨꯔꯨꯞꯀꯤꯗꯃꯛ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟꯒꯤ ꯂꯨꯆꯤꯡ ꯄꯨꯔꯦꯟ ꯑꯣꯏꯔꯤꯕ ꯀꯣꯔꯣꯡꯉꯥꯟꯕ ꯈꯨꯃꯟꯅ ꯊꯝꯃꯛꯂꯤ